Manipur thokliba thokdok ase India amadi state leingakna karimta nachungdana leiba aduga misi binadi noma adum henjelakpagi khoisawngaraba lup tara humdoina punsinduna ngarang khudaktagi ngasi numidang waram pung taruk phawba kaukhiba total shutdown na mahosagi punsida chawna akaiba pire dukan sing thong lonaki adubu lambida chathok chasindi adumak tawnakhi hiram asigi matangda electric bigi video journalist Bishorit Oinam amadi reporter Sana Hemamdagi report ama aina hojik laijariba mafam ase Nagamapal Rims Rotani Manipur da haukiba English ne kunhomdagi haurakhiba irang adu mamang thakta hanjina mi phaba mi hatpa yummai thaba kaya ama chathagraba matungda ngarang hanumit mari ni mangani asida amuk inauna jerebamda yum amadi dukan sing mai thaba amadi tapaki chingkhong chinga Manipur gi tongan ba mafam singda amuk inauna landarak padagi ikang kangaudana koi jerebamda su angang chahi nauriba angang ahum yauna higi nupi ahum loinana fazin khiba amadi miyoi ani lekhidaba miyoi manga amana rescue thokiba tongan ba kiraba thawra wathok kaya ama thoklakpadagi khoisawnaraba Manipur gi praja miyamna ngarang koi lup tara humdoina ngarang khudaktagi ngasigi numidang waram pung taruk phawba koi Manipur pumba total shutdown lauthokibani shutdown aduga mari lenana koi mai ising media tongan ba athua kai gi ba ana layeng gi badi thadokani haikibani adubu madugi uriba phibam asidi koi dukan sing di adumak thonglona ri adubu ayamba dukan sing thonglona rabasu lambi gi chathok sing gi chang di adumak heli hiram sigi matang dai koi lambi da chatliba miyoi sing amadi nongmagi kaithel da dukan famliba ima sing thengnajaba sing de koi mokhoi ge ba pawda mada dawjarake mayam puna mi gen taminasi ai koi nungai ke Chauningi mi adik angang ahum nupi ahum mangi bani ade miyoi ani amana hingna mai thabi bina ali bini amana adik kanu amu anga amadi bora yum thadile chumai kayam chumba pawno haibidi khangde adu orgasu kasigi banna sina kanaba haibabu akoina nuai ke chawi yaninge haibiji ulli adubu tagadoba Central government oiro, state government oiro, chief minister Nongthomam Biren oiro, Amano oiro, Amit Shah na oiro, Narendra Modi na oiro, tagadaba moina tadi, tawudaba thabaki moina tawudaba, moina thige kote a kanadaba ibu aduni, kanaba haibana akoi nungai te du phungdo koi wani, public tadi natraga state government tadi economically yamna poor heli. Engine na pori per capita income su yam na nemba Manipur asida adu minus sum toina to amina bangi leibak bangi Manipur na tata na lairik samna ideraga masani sakchani gu aduna takuri aiko economically huji suga economically yam backward hoile hana dagi hana per capita income ki very poor ne 7 rupees ko oidabani ado khara phagalagadana haina khale ado maruna akogi Manipur sida tawreiba mawung si karino haibida ngasi ngarangdagi natte haba adubu leibaki situation ne hadana lai sigi oinani tawdaba yadi haibagi oina sautau lo thupa haibise asupati kaidi ireibaki namakani lakko kadabane adubu maram mama sana numit ama naina det ama pirega oina khongjang di changthan bina bana hena phagada haibisi ko gi wakhan badu tawriba palla sinadi leibaki oiriba jiuji koi saka sembiri basim jina banjima tawre haidana koi gi aning bapa bapuna bakthungan gani haibu waragadi banji ngasidagi wanatana tha chupa sujima loidi bo akoina changthan gi be yai adubu sakara di manada hakoda bonati tawgoda ko mana manada hakoda bonati adana akoina ban tawdaba yati haibagi wasu leiti laiba hujiki lamda tari ba mayam sigi oina akoina sida khaden kadana posei yondana sudan nondana koi jada be yati haidana thola agati mayangi support haibado akoi saruk yaudra bra haigidra haibagi akoina laiba posida su ko saruk ya jabane yam gi oiba mosu miyamna tamina khaba matungda makoina phongdorapagi matungina asigumna koi ban curfew amadi total shutdown asi lauthokpagi mahutta lamdam ase leiriba CSO organization miyam pumna makna punsindana thokliba lanasi amadi awana tariba sing asibu
saruk yaminasi amadi apunbagi oiba firep ama lawminaraba matungda koi lengakta kari wafam taksin ba yabage amadi akoi gi governor dasu governor leiribani governor dasu kari wafam hairaga akoi awaba tari basing asibu kandina ba amadi thobe ba irang asi lotion bina bagi damakta koi taksin si bannataba atopa pambai sizinaraga akoi Manipur si kansi haiba wafam dani akoi nyamna phongdok pirakpado amadi masigi bansina total shutdown asina akoi mioibagi punsida aduki matik awaba misu oihalibani akoi nongmagi talaga suraga chajariba mioi singdadi nongma khaktang ban tawgibada makogi amangbadu oigidoribani amadi kaithelda port yoliba manama sing yoliba haira yoliba singdasu nongmagi yolhodabada adumak patuna makoi seldu mangadoribani amadi senmitlongi lamda aduki matik sokchili haibasini nyamda thaningnibadi maramadana akoi bangi mahutta ban tawba singi mahutta chatok chasin thingbagi mahutta koi atopa pambai ama sizinaraga tha ama oirabasu tha taruk taret oirabasu miyamna changsingadaba khongthang adu punna lepinaraga changsinminasi haiba wafam aduni amadi koi mamang da tawkhiba curfew ban total shutdown da chatnariba gari gi chatok chasingi changdagi adumak ngasi tawriba lup tara humdoina kaukiba total shutdown numidang waram pung taruk foba kauiba total shutdown asida chaliba gari gi masing asi adumak yamna chattragasu khara makhai adumak chali aduna miyam punna gyan taminasi akoi manipur si punna khonggang changsilaga apun magi ro firep leminaraga punna khonggang changsilminasi aiba wafam adini thamlaklibasi hiramasi gi matangda video journalist Biswajit Onam galone na paudam jaribi sana hemam Elite News Impal